Manipur optional की माइकई की मरोइबी इपाउसिंग म्यामना थमजरी अहानबदा उयोगसिंग सेंट्रल फोर्स डिप्लॉय तौबगी मयोक्ता प्रोटेस्ट सतखरे कांगपोक्पी की एसपी की ऑफिस अटैक सतखरे एसपी सोखले CRPF की एक्शन दा कुकी यांखई की मथक्ता असो अपनंखरे कुकी सिंगना सोफिस्टिकेटेड वेपन सिंग पाइदन फोंग सरुक याखरे इम्फाल ईस्ट की थमना पोपी अमसुम येंग पोपी एरिया दा यामना तोइन अटैक सथरमखिबा ओयोगसिंग कम्बाइन फोर्स लेसिनखिबा दुगी मयोक्ता यानिंगदबा फोंगदोक्तुना मसुम मफम मदुर लैरिबा सेंट्रल फोर्सिंग खुदक लौथोकदबने हाइना कोतुगी लमजिंग मखादा ngasi कांगपोक्पी डिस्ट्रिक्ट हेडक्वार्टर दा कोकी कम्युनिटी की यामनबा मियामना प्रोटेस्ट तखरे प्रोटेस्ट दुगी मनुंगसना कांगपोक्पी की एसपी ऑफिस नुंग अमसुम पेट्रोल बम लंगसिन अकन ममोन अटैक तखरे थौदोदुर कांगपोक्पी की एसपी मनोज प्रभाकर माकोक नुंग पान असो अपनंगले CRPF की ऑफिसर अमसु असो अपनंगरे थौदोदुगी मतुंग तरकपर CRPF ना इरांग लक्षिननबा पैलेट गन कापदा कोकी यांखई हेना असो अपनंग लाइरि थौदोसुगी मतंगना प्रेसना फुंग पावगी मतुंग इनदी ओयोक्सिंग द लगिबा सेंट्रल फोर्सिंग लौथोकदबने हाइना कोतुगी लमजिंग मखादा हौजिक साथरिबा पुंग कुनग मरी की टोटल सदान असिगी मनुंगसना ngasi कोकी कांगबू सिंगना कांगपोक्पी की ब्रिगेडियर थॉमस ग्राउंड पुलप पुनखी लोइदना मफम मदुरगी ग्रुप अनि थोलग गवर्नमेंट की मरुएबे एडमिनिस्ट्रेटिव ऑफिसिंग द थोमजिनदना ओयोक्सिंग दगी लौथोकदबने हाइना डिमांड तौखी ग्रुप अमना कोतुगी सेक्रेटरी लनमिलुन सिंगसित अमसुम स्पोकपर्सन काइमिलन सिट हौना लिट तौखी लोइदना कांगपोक्पी डीसी ऑफिस क्वेश्चनदुना थमलगा कनामत मपान थोनखिथि लोइदना कांगपोक्पी की एडिशनल कमिश्नर की खुथांग सिक्योरिटी एडवाइजर दा मेमोरेंडम अमा सबमिट तौखी मेमोरेंडम अदुरी यावरिबा डिमांडसिंग अदुरी मरुएना कांगपोक्पी डिस्ट्रिक्ट की कुकीसिंग की एरिया डिप्लॉय तौरिबा CRPF अमसुम BSF यावना सेंट्रल फोर्सिंग विथड्रॉ तौगदबने मफम अदुरी सेंट्रल फोर्सिंग विथड्रॉ तौनबा कुकीसिंग सतखिबा प्रोटेस्ट सेंट्रल फोर्स की मेकेरी का हेनबा थौंग सथबदा मियोय क्या सो अपनंखी कांगपोक्पी डिस्ट्रिक्ट असि हानादगी सामगा तरागनि थोय CRPF बटालियन कांगबू डिप्लॉय तौदुना लैरि मफम असिदा वैली मखाताना सेंट्रल फोर्सिंग मफम मदुर डिप्लॉय तौब मरम सादे हाइबगी वारोलसिंग यावरि कोतुगी इन्फॉर्मेशन सेक्रेटरी थांगतिलन हाउकिप अमसुम स्पोकपर्सन NG लुनकिपजेना लिड तौब टीम अमना कांगपोक्पी की SP ऑफिस क्वेश्चन दुना करीमत सतौसिन याहंदना सिल तौदुना थमनब होनखी थौदोदुर सिक्योरिटी ना अपन पीबदगी साउन मुनब थोकी लोइनना SP की मेकेदिगी कोतुगी लीडर सिंग क्यारक हना वारी सनखी तुंगना कांगपोक्पी की SP मनोज प्रभाकर की मेकेदिगी उयोगसिंग द लैरिबा सेंट्रल फोर्सिंग असि कांगपोक्पी डिस्ट्रिक्ट की सैकुल पुलिस अमसुम सैकुल लैरिबा सेंट्रल फोर्सिंग अदुना मुदसिलगनी मदु थबक ओइना पांथोंनबा पुंग अहुंगी मतम पियु हाइना कोतुगी मियोइसिंग खनखी SP ना थाजबा पीखिबदुगी मतुंग इना यामलबा प्रोड्यूसर सिंग ना मफम मदु थबकता वाफम मदु थबक ओंथोकनबा हाइदुना SP की ऑफिस की वांग मद यामलबा मियोइ क्या गायरग लेखि अदुबु SP ना थबक ओंथोरक्तबदगी नुमिदांग पुंग 8 रम ताबदगी हौना मियामना SP की ऑफिस ता नुंग अमसुम पेट्रोल बम लंगसिनुन अकन ममोंग अटैक सदखि इरांग अदु लक्षिननबा लाखिबा सेंट्रल फोर्सिंग लंबीदा मियामना थलगा थमखि प्रोटेस्ट अदुदा कुकी खुलाई पाइब कांगबुसिंग फोंगना सरुक याखिबगी फुटेज सोशल मीडिया दा यावबो वायरल ओइरखि मियामना SP की ऑफिस नुंग थोमजिनबा अमसुम पेट्रोल बम लंगसिनुना अटैक सदखिबा अदुदा SP मनोज प्रभाकर असु अपनंखि पुलिस की गाड़ी खरसु अमाता थोकी थौदोदुदा पुलिस स्टेशन मनुंगदा डिप्लॉय तौरिबा सिक्योरिटी फोर्स की मेकेदिगी ब्लैंक फायर अमसुम टियर गैस शेल क्या कापथोरखि लोइदना कांगपोक्पी टाउनदा KNF की कैडरसिंग अमसुम CRPF अनि की मरक्तु साउन मुनखि लोइदना CRPF की मेकेदिगी इरांग अदुबु लक्षिनना भोनाबदा पैलेट गन कापदा कुकी यांखै हेना असो अपनंखि हौजिंग मफम असि अदुदा टेंशन वांगना लैदि कुकी मिलिटेंसिंग की मेकेदिगी नोंमै राउंड कया मरुम सुकापखि अदुमकपु अहेनम सिक्योरिटी फोर्सिंग मफम मदुर थोमजिनदुन इरांग अदुबु कंट्रोल तौखरे सोक्लाबा SP सु मेडिकल ट्रीटमेंट सतखरे अदुबु खुदोंग थिनिंगाइदि ओइद्रे हाइरि NDTV की रिपोर्ट मतुंगिना कांगपोक्पीदा नौना थोलखिबि इरांग अदुदा कुकीसिंग अफबा मखलगी खुलाइसिंग पाइदुना फोंगना सरुक याखेना वीडियो फुटेज कोनना उठखि अमरोमदा कुकी इनपी टेक्नोपॉल सिंदुना मोरे यूथ क्लब की कैंपसता वकत मिफम अमसुंग सिजतखि खोंगजंग अदु कांगपोक्पी डिस्ट्रिक्ट की साइबोल विलेज दा कुकी जौगी नुपीसिंग सेंट्रल फोर्स न तमथिना फुखिबगी मयोक्तने खोंगजंग सरुक याखिबसिंग कुकी जौगी नुपीसिंग असो अपनंगनखिबा सेंट्रल फोर्स की पर्सनल सिंग की मथक्ता एक्शन लौगदबने हाइना डिमांड तौखि खोंगजंग सरुक याखिबसिंग CRPF अमसुम BSF कांगबु असि मिसंग मिखाई नाइबा मैतैगी खुलाई पाइबसिंग समनरगा थबक तौब कांगबुने हाइना माराल सिखि करिगुम सेंट्रल फोर्सिंग असिना कुकीसिंग की मथक्ता एग्रेसर अमा ओइना थबक तौरकबा ताराबदि कुकीसिंग हखेंगना मयुकनबा ताबने हाइबा वाफम फोंदुखि
Maraksida combined force na Kangpokpi district ki Loibol Khunau da operation chathabada 7.62 mm ki sniper ama 9 mm ki pistol ahum pompi ama 12 bore gun ani hand grenade ahum picket grenade anti riot ahum air smoke grenade ani amasum wireless set ama yauna tuan makal ki nungmai maru kya fogal kredi atop source ki report ki matung ina Kuki militant ani su sokle hairi Hairiba Kuki Khulai paibasing yauna satharakhiba landabagi thawong aduna Kangpokpi district ki SP Manoj Prabhakar Sokre amasum police singi mekedi mob adu control tawna bohonabada tear gas amani mob bomb na pan mari Kuki terrorists ani amasu Sokre na su thajaninga riba pawmana makata na phongdokli atopa pawmana mo Starlink ki device forward kibaga mari lainuna thigat pa hokre mamang sa English ani ga kunga mari ki December taraga humdoi de Imphal East ki Kairau khunong maya da combined force na operation sa thabada Starlink ki router amasum antenna forward kiba amadi masigi mamang da Andaman Nicobar de ki Starlink device forward kiba ki thaudok sing puna central government na investigation sa thabokre leba asidagi forward kiba Starlink device asi Starlink company ki maikei digi haujuk phawba Mari Makong Kangdana Lady Basigi Matanga, Ministry of Home Affairs Kimekedi, Department of Telecommunication, Kudak investigation, Satana Bakan Kibani, Starling device for Kibasin, Leva Sigi security the sound Akaiba Pire, Home Ministry Nakan Kibiki Matung in a Starling company da Ayibasirol Taduna Masigi Mari Makong Sabsana Kangalanga Bahakrabasu, private company Sigi Mekedi data. Privacy law ki matung ina hiramasiga mari lainaba details sing pithokpa yade haina khangalakre masina leba asigi security di hena nungnang ba masu ohelle haiden su pawsta makhatari atopa tendakpa pawmana Kukizo Women's Forum na Central Force na pi khongjang loi phubigi PM na hokatkre Kukizo Women's Forum na Central Force na Kukizo no pis na khongjang sangsin bada tamthina phu saibiri haiduna Prime Minister da ayib sirol pi dan hokatkre PM the Piki Bokat Chirol of the Kuki Student Organizer New Delhi Madi, Kuki's Women's Forum New Delhi Anina Hokibus December Kuntragamatoida, Kangpokpi District Shaibolamasum, Toisan Veles Toki Kongjang the Central Force in a Kuki Nupi Kongjang Loising Pubu Sahi Kundagi, Humbu Pauki Manung the Laiba Nupi, Daragani Panhena Aso Apanaki. Democratic over among the Kongjang Sanction Kibanupis in the Central Force in the Latis Arstalduna, Damtina Pugi Matakta Masada Sok to the Molestova, P Munduna. Shagairaga, Ikaiba Pibigi Tabo Gayasate, Atat Akam Laitana, tear gas caption Medigi, Hongzang Junction Givasing the sound Aso Apanaki, December Kuntraga Matuda Kuki Zogi Mioishinda, Saibol Dushin, Santiago, Hongzangama Sanction of a same Sadon Lading Ada, Security no Kutarakivane, Hongzanga do Maite militants in the attacks at Tarakpatinaba, Kuki Singi bunker to Wairapagi Mayok the Miamna, Yanning the big Hongzanga sanction money, Masida Kunja Singi. Nungnang liba wakat tabi bigi muhuta Manipur Sarkar ki yathang matung ina Central Armed Police Force na sangshiliba khongjang aduga sanada bi hingsa ki thawdok hingsa thaduna misam kya aso apan nang khibani haina maral siri Manipur Top Channel ki maikai digi maroi bi ipausing miyam na thamjagi ahanbata lengak lon haitraga Congress lengak matamna taisin ba ikai ngai ni okram ibobi Naga Kuki irang du lal haubasingna insilaga thowan kibani hauzaki irang sidi CM digi horaga makhata ba phawwa soirakpadagini gaikhangam hauzu paliba BJP lenga sina Congress ki lenga matamna Myanmar ga lonaba ngamkhai paring sambal kharam dabana illegals immigrant kya sangsilakpani haina maral siribasi hauzu kilometer tararam tamak sambal khaduna kilometer sahunga Marfugani palom sanang ng kay paring da hangduna layriba sidati illegal immigrant amata sanglaktabra haina hanglakpagaloy na birena lusingba lenga sina lengak lon haitraga Congress lengak matamna taisyan ba ikay ni ngay ni haina CLP leader okram ibopi na fongdokre ngasi BT rota layba Congress po na paumising ga unaba mada okram ibopi na hay kilometer tararam sambal kariba sisu Congress lengak matamda kilometer 4.2 kabalaram labani Sa Minister N. Birena Lusing Lenga Sina Lengak Lon Haitraga Asweba Aranba Kaya Yorakpada Hana Lengak Paramba Congress Tatashinduna Lakli Hausuki Matamashida Sengdok Singzin Daudun Laibavisi Ikai Pawi Adobo opposition Amu Oina Lenga Fungdor Powapam Sing Asum Aran Miamda Kanganana Bohona Bustangai Padi Mamang Takta Asweba Aranba Kaya Leram Labus Hausuk Pali Belenga Sina Semdokle Sum Tokle Hena Miamda Utpiu Sa Minister na Congress Tashiliba si Congress ki lengak matamda border fencing di horaga tawramda bathaba matariti Indo Myanmar border
paringda Congress lengak matamda sambal amata kharamdabdawnu nganglibasi lebak thibani kumza English ani ga ahum ki matamdagi hoduna border fencing tawna ba center taknaduna lakhibna English ani ga taraga mathoi taraga nithoi ki matamda border fencing kilometer 4.2 khaba loikrabani adubo matamadu fencing kilometer 4.2 khaba loikrabani adubo matamadu isam kobulup amana Manipur gi lamgi saruk border fencing tawbada mangle haina maral sirakpadagi asum aran thidokna ba lepkhibani adubo BJP no lising balenga lakpadagi Ministry of Home Affairs ki report matungina hausa kilometer tararam sambal khari hairibasidi Congress matamgi kilometer 4.2 adu yawribani Indome marngam kai paringa sida kilometer sahunga marfugani palom hausik su hangnuna ladi lenga asina Congress matamda illegals immigrant kya sangsilamle hairibasi hausik su hangnuna ladi basidadi sanglaktabra hainangki loina Myanmar military Cops lakpadagi miyoi kya Manipur sangsilakli haina MSA UN report tawusu lekrabane mana makhatana hai Congress party na kuki lalhauba singa su tawramana Manipur irang asi thuan bani haina maral siribasi palibalenga asina su sanaribasi laphokpa ngamlibani asoi tawre ground rule thukaire madi foreigner yoramle hairabadi karigidamak lenga na su hoju phawa handoktribano Law and order ngak pangamdraga madi lengak lon tawba haitraga Congress na tawrambani haina maral siribasi ikaingai ni loinana CM na sei anirom lamda masida nomai kap na handuna thamlaga miyoi kya sialaga soikhre hairibasi yabra asoiba aduna India gi tongan lusingba kyana soikhre haibana maram chadi moral responsibility lo famtu haina magna makhata na phongdoki amaromda paumi sing unaba adu seruk yaraduna CWC member gai khangam nai palibalenga asina tawgadaba mathau tawdana blame game sanaduna leibigi thawang tokpiro constitution na piriba rights power amari function adu palibalenga asina bandop thamba dawna tawreki naga kuki gi irang thokiba matamda prime minister lakhibra haibu wahangamagi matangna palladuna mangna hai hauzik thokliba irang asiga matamadugi irang amanati matamadur naga kuki ani gi marak thokiba irang adudi lalhaubusinga nakal da insinduna reconciliation mi pham phawba sinki handak thoklibi irang asidi chief minister digi hoduna makok tigi makha phawu soibegini Laingang sem ki peace committee nga si phawa thaba amata paikhatri nakalani mak wari saduna thiemduna luisindana bohonatri irang asi kadai digi tholakpano haiba phau ngamdana lairibasina karamba matamna woroisin purakadabano haiba ngamdeki mana makhatana hai irang asi gi woroisin purakna bohonabdo opposition gi angamba mateng panggi Prime Minister lamdam asida laktrabasu yaidubu irang asi luisindana sabsaba order piduna woroisin purakna basin biu Tharagliba Central Force sing sab sab instruction laitabana haudong na ngari sab yengbugumna yengduna lairehna spongdoki amaromdana Manipur da ABDM loans tawkiba sahi ahum pharabasu sijunabigi sangsada kuntra khaktamang oiri Minister Ranjan India gi oina digital health infrastructure bu hena khomang sakshinana papanamda loans tawkiba Ayushman Bharat digital mission ABDM na sahi ahum apung phakibaga loinana lainga asina piriba analengi oiba khudong sabasing ningthina khangba ABDM and scan and share haiba hiramasida nomgi oiba training program ama Ayushman Bharat digital mission Manipur na sinduna singmairongda leiba classic grande da pangthokre thauramadu health and family welfare minister Dr. Sapam Ranjan Directorate of Health Services ki Director Dr. Sambo Gonmai amadi State Mission Director Dr. M Denes na athoiba mithung lensing oina seruk yakhi thauramadu go mari leidana minister Sapam Ranjan phongdokhibada ngasigi digital wall asida malemi go oina yengnabada India na asabu thaudang ma lauri masigi manung sanbo oina ABDM asisu amani masida analengi lamda miyoibu khunaida sauna kanaba kya pibutana dana maru oiba platform ama oirakpa sina game changer amasu oiba ngamgani haidi Mangna makha taraduna khongthang sina aikhoi miyoibada kanaba kya oirabasu miyam puna khangminabagi sang watpana program si launch tawkiba sahi ahum pharabasu Manipur gi oina leidiba mobile application sijnabagi sang asi sada kuntra khaktama oiri maram asina mari leinabasing na hanna yengbi sigi mathakta hena kana honaduna asigumba training program amadi awareness program sing sinduna olakpa sahi de hena mapung phana bo honabada miyam punna khotna minabagi tangai fadaba lei haiba wafam singju phongdoki amarom dana huwakat mifam
khulngakpa hatpa phabi yadingde haukiba December saja taraga marida Thawal district ki manung chanba salungpham school maya da police commando na nungmaina kapada khulngakpa ma sikiba mari taruna fajindura ngasi phawba thadokuna thamliba sigi mayukta ngasi lamsang kaithil gi apun manupi khunai lupna sinduna lamsang kaithil wokat mi pham se takre wokat mi pham madu saru gyaki bisingna khulngak pahat pamadi phabi aningde police commando na meitei de ulliba thauna Kuki Terrorists na ulu khulngak pahat pada sena police commando singmatik saba serak pi kadabani Manipur gi Armed Forces Special Power 1958 mapung phana lathokadabani salungpham gi thaudok maira paibi sing akan mamung na kanem tawi thaudo odur police commando na fajin kiba khulngak pataru condition yauduna thadorokadabani haiba wafam sing phongdoki loinana khulngak pahat pa phabi yaningdi aphaspa lautu haibana singba thaba placard singju sijnaki amaromdana desam gi mapo kumon pangthokre Democratic Students Alliance of Manipur Desam gi kungo humdoi suba mapo kumon thorom ngasi Zian Manipur Dance Academy gi auditorium da pangthokre khunai sigi hiram kya da maikai salai khangdana leiriba singi manungda education su yorak pasi Manipur gi oina leibak thibani haina Manipur University gi hanagi Professor W Nabakumar phongdorakli thauram aduda Model Higher Secondary School gi Principal P Nipendro amasum Desam gi President Mayangwam Somojina President Member oina saruk yabaga loinana Chusampur Higher Secondary School ge Mathematics ke lecturer Salam Megasindrada Singu Maiso Khonang Thaba haina mingthonba award anthokuna ikai khumna botki loinana Desamna matamamada puthoklamaba chefong lamjing maira su amuhana revive tawduna puthoki athoiba mitunglengi warol piraduna Professor W Nabakumar hai education haibasina laiba ama sakut maikaida pubagi mathakta miyoibu khunai gi miyeng gokhal khanma ngambagi thauna amasum panthungna singba punama mayek singna piribani masi boy khoina quality education hairaga khangnaribani laibak thibadi Manipur gi education system asida quality gi wan tuk mapung phaba phangba ngamdabagi phibam ama mayoknaki adugumba tanjadura mahiru lubde samna lamdam asida quality education lehanabagi dama angama thakta hotnaraga laki hausi khunai sigi hiram kya maikai salai khangdana leiribasida education su yoroktabanati oirakliba phibam asi Manipur gi oinadi leibak thibani aikogi education system phibam suksilakpa asina maram oiraga khunai sida aron asoi kaya torakli education system maning halakpa haibasi khunai amagi sakhwat lambi lamangna baga panghani hauziki kunga mathoi suba sahi sa sida khunai ama mapung phana sakhwat hangi hairabadi education ama tangairaba khulaini haibasi malem gi oina yanaraba wafamni school amasung college singna piriba formal education sina mapung phaba education gi wan thonati khunai gi wakhalona piba information education sisu yaudaba yadi hairiba information education asidi yungi ahalaman singna takpi tambigadabani hauziki matam asida yungi ahalaman singna pigadaba information education asi tongoinabagi phibam amada lakli masina khunai sigi lisat honglakpagi asoba maram ama oibada nati haina Professor W Nabakumar na makata na phongdo kenasu pau sida makata na pali ado tantak na sumna mayam da thamjaramge hauzikoi nadi mayam pau su matang ase lusinjarage masum mayam punna anawba update ngaminasi